Manipur Kanba Imam Nupilu ki advisor ki thong pubiriba Nene Anandi haiga sukhungnariba Naisam Anandi Nene na tentakwa wahi khara thoromasiga mari leinaba wahi khara thambinabaidamakta kausinjari. Ngasihi asibuga ye kerun ne kasida ai sigi ahandoina lamdar masibu kondiga chana jingyoi dibu ahandoina kurunjeri loinana ngasigi dai zelensin biriba Presiden member nama Cipta Daraga, kurunjari dari sendirilah dan masih isu kayada sobat hutang lebih nahasin mata tunggasin maka taba anak isim mana tunamba loinana loi ojeknya hampir dan masih ahan ibu mo lekai di naharon unamot kok menjadi kada sayu di kita sonda mana kada nyemjale aduna ina komu pusalaga to memaya ngaki gane paja ba wapam thambigare kinot tasu yamna kaino maruoiba wafam thambire asigumba mifamda asumaina thawai yaugibase masi amuka hanna pukningsida yamna koigi kari haini harauba nungaijaba mayambo amukasu hanna aina khurunjari karigumba mafamdadi lekaidasu adu mangaire asugumba nisagi mifam mama tausi hairagadi miise hek thoraktabasina ngainabasina hainaba matamdagi yam thengdai mafam asida khara thengdajaragasu asuguna mapung pharakpa mayam punamak arappadagi hanadi thungnare aduga anapagi loi lithupiraibasi punamakku aina ikai phunajari khurai haibase wangkai haibase achamba mafam natte mafam asida khunda adiba leibiriba mipum khudimak maman yamba ऐतिहासिक कोइबा लेबाकी इशू कयादा खुराई वांखै हाइनरिबनी अखोइगी कुइगिबा 2000 की दुदा 2001 दा थोकिबा जून 18 दो अदुदा खुराई कांगुना वांखै कांगुना लौगिबा थौदांदो लेबाकीदा मखोइना पुथरिबा अकनबा इशू अकनबा खोंजंगदा सरुक यागिबदो Puyada kuranda hana kurai wangkai haibado jumale kurai naharun singse kurai gi nubi singse kurai gi ahan singse achuki mati ऐतिहासिक कोइबा लेबाकी दा थौदांग असौवा लौरकबा मरम असिना खुराई वांखै याइस्कुन सिंजमै ऐ इसा सिंजमैदगिनी asumna maming layarpado ngasisu adum hanthadana leibaki oiba issue sida hanba leitana mayamse pukning thaugatpigani haiba wafam ase thamjari karigumba jagada nupaji thokpirattabasu yawi adubu lengthokpiraga waga ngangbase ai asuki mati pukningda amadi ai thamoida ikai khudnaba utsari yugi matangni nisagi matangse makhal ani
ꯑꯣꯏꯅ ꯊꯝꯖꯒꯦ ꯌꯨꯁꯦ ꯌꯨ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯑꯅꯧꯕꯗ ꯍꯧꯖꯤꯛꯀꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯏꯔꯩ ꯑꯃ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯅ ꯍꯨꯝꯖꯤꯜꯂꯛꯇꯅ ꯑꯩꯈꯣꯏ ꯇꯨꯔꯗ꯭ꯔꯥ ꯂꯩꯕꯥꯛꯁꯤ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯇꯅ ꯃꯤꯄꯥꯏꯅꯔꯤꯕꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯔꯤꯅꯣ ꯗ꯭ꯔꯒꯁꯤꯗ ꯃꯈꯜ ꯌꯥꯝꯈꯔꯦ ꯀꯣꯀꯦꯟ ꯅꯝꯕꯔ 4 ꯑꯗꯨ ꯑꯗꯥ ꯄꯣꯄꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯅ ꯆꯤꯡꯂꯣꯟ 8ꯅ ꯀꯣꯏꯁꯤꯜꯂꯗꯅ ꯂꯩꯕꯥꯛ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯩꯍꯥꯎ ꯐꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯆꯤꯡꯃꯥꯏ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯇꯤ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯇꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯄꯣꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯗ ꯊꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯣꯄꯤꯗꯨ ꯁꯨꯡꯅꯅꯕ ꯄꯣꯄꯤꯗꯨ ꯃꯍꯩ ꯌꯥꯜꯂꯒ ꯁꯨꯡꯅꯅꯕ ꯈꯨꯠꯂꯥꯏꯗꯣ ꯅꯝꯕꯔ 4 ꯁꯨꯡꯅꯕꯗꯣ ꯍꯦꯃꯔ ꯁꯦꯛꯇ ꯄꯣꯔꯛꯑꯒ ꯈꯨꯟ ꯑꯃꯗ ꯆꯪꯉꯒ ꯄꯣꯄꯤ ꯁꯨꯡꯒꯠꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯌꯨꯒꯤ ꯋꯥꯐꯝꯅ ꯑꯃ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯅꯤꯁꯥꯗ ꯃꯈꯜ ꯑꯅꯤ ꯃꯁꯛ ꯎꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯤ ꯄꯥꯜꯂꯒ ꯁꯤꯕꯗꯨ ꯎꯕ ꯗ꯭ꯔꯒꯅ ꯍꯥꯜꯂꯛꯄꯁꯤꯗꯤ ꯃꯁꯛ ꯎꯗꯅ ꯍꯥꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒꯀꯤ ꯂꯥꯏꯟ ꯑꯃ ꯌꯨꯒꯤ ꯂꯥꯏꯟ ꯑꯃ ꯌꯨꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛꯁꯤꯗꯗꯤ 70 to 74 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯉꯩ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯏꯇꯤꯍꯥꯁꯅ ꯁꯥꯈꯤ ꯑꯣꯏꯗꯅ ꯏꯇꯤꯍꯥꯁꯤक ꯑꯣꯏꯅ ꯏꯃꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯛꯏꯕ ꯊꯧꯗꯥꯡꯁꯦ 1904 1939 ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯗꯒꯤ ꯍꯧꯔꯒ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯗꯅ ꯁꯥꯒꯠꯂꯝꯃꯤꯕꯗꯣ ꯃꯗꯨꯒꯤ ꯆꯔꯥꯡꯅꯧꯗ ꯏꯆꯦꯜꯗꯣ ꯉꯁꯤ ꯐꯥꯎꯕ ꯆꯦꯟꯊꯔꯤꯕ ꯃꯔꯝꯁꯤꯅ 72ꯒꯤ ꯑꯗꯨꯋꯥꯏꯗꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯀꯤ ꯅꯤꯁꯥꯁꯤ ꯅꯠꯇꯕ ꯀꯥꯅꯤ ꯆꯥꯕ ꯒꯟꯖꯥ ꯊꯛꯄ ꯌꯨ ꯊꯛꯄ ꯈꯨꯅꯨ ꯇꯨꯅꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯁꯤꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯣꯏꯔꯗꯅ ꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯕꯪ ꯆꯨꯗꯅ ꯅꯨꯄꯥ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯇꯕ ꯑꯅꯝꯍꯥ ꯆꯨꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯗ 72ꯒꯤ ꯃꯇꯝꯗꯨꯗꯗꯤ ꯀꯛꯆꯤꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯆꯠꯅꯂꯣꯟꯗ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯆꯠꯅꯕꯗ ꯃꯤꯁꯤꯡꯁꯦ ꯂꯩꯀꯥꯏꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯁꯤꯡꯂꯨꯞ ꯄꯨꯔꯅꯤꯃꯥ ꯃꯔꯨꯞ ꯊꯥꯁꯤ ꯃꯔꯨꯞ ꯍꯥꯏꯗꯅ ꯆꯠꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯔꯨꯞ ꯑꯃ ꯇꯧꯏ ꯃꯔꯨꯞꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯗ ꯎꯀꯤꯜ ꯑꯃ ꯌꯥꯎꯏ ꯎꯀꯤꯜ ꯁꯣꯛ ꯇꯥꯔꯤꯛꯇꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯐꯪꯕꯤꯕ ꯌꯥꯒꯅꯤ ꯎꯀꯤꯜ ꯑꯃ ꯌꯥꯎꯔꯒ ꯃꯔꯨꯞꯁꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯂꯩꯕꯅꯤ ꯊꯪꯅꯕ ꯌꯨꯝꯗ ꯉꯁꯥꯏꯒꯤ ꯌꯨꯗꯨ ꯇꯞ ꯇꯞꯅ ꯊꯛꯆꯜꯂꯒ ꯖꯨꯋꯥꯔ ꯁꯥꯟꯅꯗꯅ ꯀꯥꯅꯤ ꯆꯥꯗꯅ ꯒꯟꯖꯥ ꯊꯛꯇꯅ ꯇꯨꯔꯣꯏ ꯉꯥꯛꯂꯣꯏ ꯇꯧꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯅ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯏꯟꯁꯥꯡ ꯍꯥꯎꯇꯦꯅ ꯈꯠꯅꯕ ꯐꯨꯕ ꯆꯩꯕ ꯀꯥꯎꯕ ꯍꯧꯔꯛꯄꯅꯤ ꯑꯀꯣꯟꯕꯗ ꯅꯤꯁꯥꯗꯨꯅꯗꯤ ꯉꯥꯎꯔꯕꯅꯤꯅ ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯕꯅꯤನ ꯊꯥꯡꯒꯣꯟ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯉꯛꯇ ꯂꯦꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯍꯥꯠ ꯇꯧꯔꯕꯅꯤꯅ ꯁꯞꯇꯗꯨꯗ ꯉꯁꯥꯏ ꯁꯣꯝꯗ ꯃꯔꯨꯞ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯜꯂꯛꯑꯒ ꯎꯀꯤꯜꯗꯨ ꯌꯥꯎꯔꯒ ꯅꯨꯄꯥꯗꯣ ꯅꯝꯗꯅ ꯐꯥꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯀꯛꯆꯤꯡꯗ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯐꯥꯕ ꯄꯨꯟꯕ ꯐꯨꯕ ꯑꯗꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯤꯐꯝꯗ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯒꯟꯖꯥ ꯊꯛꯄ ꯀꯥꯅꯤ ꯆꯥꯕ ꯈꯨꯅꯨ ꯇꯨꯅꯕ ꯑꯗꯨꯗ ꯌꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯃꯤ ꯍꯥꯠꯂꯛꯑꯦ ꯅꯨꯄꯤ ꯍꯥꯠꯀꯗꯧꯔꯦꯅ ꯅꯤꯁꯥ ꯕꯟꯗꯤꯁꯦ 72ꯒꯤ ꯑꯗꯨꯗ ꯀꯛꯆꯤꯡꯗ ꯑꯍꯥꯟꯕ ꯑꯣꯏ
ꯃꯗꯨꯒꯤ ꯃꯊꯪ 72 74 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯉꯁꯤ ꯅꯨꯄꯤ ꯁꯃꯥꯖꯅ ꯈꯪꯅꯔꯤꯕ ꯏꯃꯥ ꯏꯟꯗꯨ ꯏꯃꯥ ꯔꯃꯅꯤ ꯏꯃꯥ ꯆꯥꯎꯕꯤ ꯃꯈꯣꯏꯁꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯤ ꯊꯤꯡꯕꯒꯤ ꯑꯗꯨꯝ ꯏꯅꯤꯟꯁꯦ ꯂꯩꯕꯅꯤ ꯃꯈꯥ ꯑꯗꯨꯝ ꯁꯝꯊꯔꯛꯄꯅꯤ ꯑꯗꯨ ꯁꯝꯊꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯤꯁꯥ ꯊꯤꯡꯕꯁꯦ 70ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯏ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ 80ꯗꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛ ꯁꯦ ꯚꯦꯂꯤꯗ 80ꯗ ꯏꯝꯄꯣꯖ ꯇꯧꯔꯛꯄꯗꯒꯤ ꯃꯤ ꯄꯨꯂꯞ ꯍꯥꯠꯄ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯃꯤꯍꯥꯠ ꯇꯣꯟꯁꯦꯟ ꯂꯝꯈꯥꯏꯒꯤ ꯃꯤꯍꯥꯠ ꯔꯤꯝꯁꯀꯤ ꯃꯤꯍꯥꯠ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯐꯝꯗ ꯍꯥꯠꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯤꯍꯥꯠ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯄꯤ ꯀꯣꯅꯨꯡꯗ ꯂꯣꯠꯄ ꯆꯤꯡꯊꯣꯛꯑꯒ ꯀꯥꯞꯇꯅ ꯍꯥꯠꯄ ꯂꯥꯜꯍꯧꯕ ꯂꯩ ꯍꯥꯏꯗꯅ ꯂꯥꯜꯍꯧꯕꯁꯨ ꯅꯠꯇꯕꯗꯨ ꯆꯤꯡꯊꯣꯛꯑꯒ ꯍꯥꯠꯄ ꯀꯩꯊꯦꯜ ꯐꯝꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯍꯥꯠꯄꯅꯆꯤꯡꯕꯁꯤꯅ 80ꯗ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯅꯤꯁꯥꯕꯅꯤꯅ ꯂꯩꯀꯥꯏꯗ ꯌꯨ ꯊꯤꯡꯉꯝꯕ ꯏꯃꯥꯁꯤꯡꯗꯣ ꯑꯃꯨꯛ ꯀꯔꯤ ꯁꯥꯏꯑꯣꯟ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗ ꯃꯩꯔꯥ ꯈꯨꯠꯇ ꯄꯥꯏꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯏꯑꯣꯟꯁꯤꯃ ꯂꯥꯛꯈꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝꯅ ꯁꯥꯡꯗꯣꯛꯇꯔꯒꯁꯨ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯉꯁꯤꯒꯤ ꯖꯨꯒꯁꯤꯗꯗꯤ ꯉꯁꯤꯗꯤ ꯆꯍꯤ 50 ꯍꯦꯜꯂꯛꯑꯕ ꯑꯁꯤꯐꯥꯎꯕ ꯌꯨꯁꯦ ꯏꯃꯥꯁꯤꯡꯅ ꯊꯤꯡꯕꯗꯣ ꯑꯗꯨꯗꯒꯤ ꯊꯤꯡꯉꯛꯄꯗꯨꯅ ꯊꯤꯡꯕ ꯉꯝꯗꯦ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯄꯣꯛꯄꯗꯒꯤ ꯍꯧꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯗꯦꯕ ꯀꯔꯃ ꯁꯣꯔꯥꯠꯇ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯄꯣꯠꯂꯣꯏꯕꯗ ꯇꯧꯁꯤꯜꯂꯛꯑꯦ ꯁꯤꯅ ꯀꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯀꯦꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜꯁꯦ ꯃꯥꯡꯁꯤꯜꯂꯛꯇꯅ ꯁꯥꯅ ꯉꯥꯅ ꯆꯦꯟꯒꯗꯕ ꯀꯩꯅꯣ ꯑꯃ ꯂꯥꯛꯑꯦ ꯅꯤꯁꯥꯁꯤꯅ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯁꯥꯏꯔꯣꯝ ꯅꯤꯜꯕꯤꯔ ꯑꯩ ꯌꯨꯝꯃꯛꯇꯤ ꯇꯥꯡꯗꯥꯡꯕ ꯈꯪꯖꯗꯔꯦ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕꯔ ꯑꯣꯖꯥꯗꯣ ꯂꯩꯇ꯭ꯔꯕꯔꯁꯨ ꯑꯩ ꯂꯩꯔꯝꯒꯗꯧꯕꯗꯤ ꯃꯥꯜꯂꯤ ꯅꯛꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃꯗ ꯑꯣꯖꯥꯅ ꯅꯣꯡꯃ ꯇꯥꯛꯄꯤꯈꯤ ꯊꯃꯣꯏ ꯁꯣꯛꯅ ꯂꯧꯔꯝꯃꯤ ꯑꯣꯖꯥꯅ ꯀꯩꯅꯣ ꯃꯤ ꯁꯤꯕ ꯀꯥꯟꯗ ꯌꯨ ꯊꯧꯔꯥꯡ ꯍꯥꯟꯅ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯟ ꯑꯦꯟ ꯑꯣꯜ ꯑꯩ ꯍꯥꯏꯗ꯭ꯔꯁꯨ ꯂꯣꯏ ꯈꯪꯅꯔꯦ ꯁꯪꯁꯀꯥꯔ ꯅꯪꯅꯕ ꯌꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ ꯉꯁꯥꯏ ꯄꯣꯛꯄꯒꯤꯅ ꯑꯣꯖꯥ ꯑꯃꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯦ ꯑꯁꯤꯕꯗꯁꯨ ꯇꯧꯔꯦ ꯑꯗꯨ ꯄꯣꯠꯂꯣꯏꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯄꯁꯤꯗ ꯅꯍꯥꯁꯤꯡꯁꯦ ꯇꯞ ꯇꯞꯅ ꯊꯛꯆꯜꯂꯕꯅꯤꯅ ꯃꯤꯒꯤ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯏꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯑꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯣꯟꯆꯠ ꯆꯠꯂꯛꯇ꯭ꯔꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯅ ꯈꯟꯅꯔꯦ ꯆꯥꯕꯁꯦ ꯑꯆꯥꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯇꯥꯏꯕꯪ ꯃꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯆꯥꯕꯁꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯗꯨꯅ ꯉꯁꯤ ꯃꯣꯏꯅ ꯄꯣꯠꯂꯣꯏꯔꯤꯗꯣ ꯑꯗꯣ ꯃꯍꯥꯎ ꯇꯪꯁꯤ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯅ ꯌꯨ ꯇꯞ ꯇꯥꯏꯅ ꯊꯛꯆꯜꯂꯤꯕꯅꯤꯅ ꯄꯣꯠꯂꯣꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯊꯣꯠꯄ ꯖꯒꯥ ꯈꯔ ꯀꯛꯊꯠꯂꯒ ꯂꯧꯊꯣꯛꯑꯒ ꯂꯩꯉꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯤ ꯆꯪꯅꯈ꯭ꯔꯀꯥꯟꯗ ꯁꯟꯙꯥꯗ ꯊꯣꯔꯛꯑꯒ ꯉꯁꯥꯏꯒꯤ ꯌꯨꯉꯥꯎꯕ ꯀꯥꯡꯕꯨꯗꯨꯅ ꯃꯤꯗꯣ ꯆꯥꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯗ ꯐꯥꯔꯛꯇꯅ ꯇꯧꯕꯒꯤ ꯋꯥꯐꯝꯗꯣ ꯑꯣꯖꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯝꯕꯤꯈꯤ ꯑꯗꯨꯅ ꯃꯁꯨꯃꯥꯏꯅ ꯃꯤ ꯆꯥꯕ ꯐꯥꯎꯕꯁꯤ ꯌꯨꯁꯤꯅ ꯃꯤ ꯆꯥꯕꯒꯤ ꯋꯥꯈꯜꯁꯤ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯑꯃꯨꯛꯇ ꯃꯌꯥꯝ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯧꯔꯤꯕ ꯀꯩꯅꯥꯗꯣ ꯑꯗꯨꯅ ꯕꯣꯔꯗꯨꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯔ ꯃꯣꯏ ꯑꯦꯡꯒꯦꯖ ꯇꯧꯅꯔꯒꯅꯦ ꯌꯨ ꯄꯦꯛ ꯌꯥꯎꯍꯜꯂꯛꯎ ꯍꯥꯏꯕ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕ ꯂꯩꯁꯥꯕꯤ ꯂꯥꯛꯇꯧꯔꯤꯗꯣ ꯅꯥꯀꯜ ꯑꯃꯗ ꯔꯥꯎꯟ ꯇꯦꯕꯜꯗꯣ ꯀꯔꯅꯥꯠ ꯈꯥꯖꯤꯜꯂꯒ ꯀꯣꯏꯁꯤꯜꯂꯒ ꯍꯣꯔꯦꯟ ꯃꯣꯏ ꯅꯨꯄꯥꯗꯧꯅ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕ ꯌꯨ ꯊꯛꯄ ꯍꯧꯒꯠꯂꯛꯑꯦ ꯃꯁꯤ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦ ꯑꯩ ꯇꯁꯦꯡꯅ ꯊꯦꯡꯅꯖꯗꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥꯗꯨꯅ ꯍꯩꯖꯤꯡꯄꯣꯠꯇ ꯌꯨ
ꯄꯨꯔꯛꯑꯒ ꯀꯩꯅꯥꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯂꯥꯛꯑꯒ ꯅꯨꯄꯥꯁꯤꯡ ꯈꯔꯒ ꯌꯨ ꯊꯛꯃꯤꯟꯅꯕꯁꯦ ꯑꯣꯏꯔꯦ ꯑꯗꯨ ꯃꯁꯤꯃꯁꯨ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯅꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤꯁꯤ ꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯃꯧ ꯅꯍꯥ ꯈꯔꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯃꯧ ꯅꯍꯥ ꯈꯔ ꯀꯣ ꯃꯈꯣꯏ ꯆꯍꯤ 90ꯒꯤ ꯑꯉꯥꯡ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤ ꯃꯈꯣꯏꯁꯨ ꯆꯥꯛꯆꯥꯃꯥꯡꯗ ꯅꯨꯄꯥꯅ ꯇꯧꯕꯗꯧꯅ ꯃꯣꯏꯁꯨ ꯌꯨ ꯊꯛꯑꯦ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯕ ꯏꯃꯥꯁꯤꯡ ꯌꯥꯎꯔꯝꯒꯅꯤ ꯅꯨꯄꯤ ꯌꯨ ꯊꯛꯆꯜꯂꯛꯑꯦ ꯃꯧꯁꯤꯡꯁꯤꯁꯨ ꯌꯨ ꯊꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯅꯣꯒꯨꯝꯕ ꯑꯟꯗ꯭ꯔꯣꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯅ ꯁꯨꯡꯕꯗ ꯅꯪꯒꯤ ꯌꯨꯗꯨꯅ ꯀꯔꯤ ꯍꯥꯞꯇꯅ ꯈꯔ ꯄꯋꯥꯔ mahau hiền bà đà tăng cái hiền bà số mi sung mi đưa số ông tăng cái hiền bà ma gì thì số ông tăng cái hiền bà thằng nào bagi thì số ông tăng cái hiền bà yu đưa số tăng bà đà nu pi đưa yu gì đi quay bà asine tao sẽ lấy gì ở đây yu yon ra này kun lấy cái đi kun đã học gì yu yon đó bà lấy cái thinh bà đi Sabenti rồi đây quay London City Imashina thingba hojare ngasi maksu kala na sawar lora lebakida yu thingba Imashin lekai sin club singa khachanaraga asuna panthui ba sini sumaina tawriba mifamse sumaina ngamjeriba misinse yu yon ba sinna yu thakba sinna yetna badawna khalle akoida nomai kapa hatuk ningamgani ale yetna boina laura kadore moina sakti hengalae yu yolaga paisa pai ba yu yon banattaba aduna ni karamai tawsige yu yon batu yon dergadi moi sarai hen dauri maja su siemba ngamoi dori haidati yu tingna iba inga sina sei yang kai helaba bau ngamdarba ngasi su kada kanna jangan kanna thaglaiba athoba sinasu koi kalap khara tingdobadasu club loina maksuai gi budi nachadebo club singdusu yu thakjalle club singdu yu thabanina club thida maya pai gi thoraga nishagi meeting tawcheda hoi sinbudi sinjage ado akoi di wanga hanbino haire masana thakabanina sigi club sing loina ba simaina akoi yuna bam chubasi yeure makoina yu thaise karigino magi nupi hakke tawreiba macha masu siemni khamjelakriba yuna lasuraba edik poire ise karidagi poire ino haibagi laina se thidu aga phanana ba prevention adu lokhatba plan ma policy ma siembadudi mana kadama tana ngamduk mande aidi wakanda government nasu achamba policy program ama paikhatlaga ahba capital punishment ama pirakanda maduda khara halagadra masina yugi lambini adu masai yugi lambisna mukhrabu bhagadra masai drugs dine drugs di koi school kagi ba naurawa ngam sing sida test tawalaga ngam sing se drug na laisur 12 pass tawraga graduate pass tawraga thabak phangdaba makoina pami ba aim do yoba ngamdabadagi ningba kaiba frustration moila ningba thundaba kharadagi ngam sing se nisha sijinaba drug jaba percentage kharasu yaurangani maduda kamdawi akoina hojik section gadoiba yamna luba timing se akoi drug se drug puramba phare drug jaba phare drug puramba drug yonba akoi drug jaba pharaga jenda thamaga khara leira thoraga adum toe aduna diniti niyo mama leiba sunate yamna akanba ahakba lo ma leiba sunatabani masmaina sun tawasida khudong chaba lauraga akoi iraiba irandam sida drug pusallapagi adungai kai golden triangle da poiramba drug ki mafamdo akoi manipur se
ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯗ꯭ꯔꯒꯀꯤ ꯄꯋꯥꯔ ꯍꯥꯎꯁ ꯑꯃ ꯑꯣꯟꯊꯣꯔꯛꯀꯗꯧꯔꯦ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯆꯤꯡꯁꯤꯡꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯗ꯭ꯔꯒ ꯉꯁꯥꯏꯒꯤ ꯆꯥꯔꯤꯕꯗꯣ ꯐꯥꯕꯗꯨꯅ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯌꯣꯜꯂꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯐꯥꯕꯗꯨꯅ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯗ꯭ꯔꯒꯁꯦ ꯐꯥꯔꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯏꯅꯣ ꯀꯔꯝꯕ ꯖꯒꯥꯗꯒꯤ ꯄꯨꯔꯛꯏ ꯀꯅꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯗ꯭ꯔꯒꯀꯤ ꯀꯤꯡ ꯄꯤꯟꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯌꯥꯝꯅ ꯀꯟꯅ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯑꯦꯛ ꯂꯣ ꯑꯃ ꯁꯦꯝꯃꯒ ꯒꯣꯔꯃꯦꯟꯅ ꯃꯗꯨꯒꯤ ꯔꯨꯠ ꯀꯣꯖꯇꯣ ꯊꯤꯗꯣꯛꯑꯒ मधु नंदना फादना चिंथोक्तना करी लमदगी पुरपनो कनाना पैसा पुथोकपनो अचुक याम्बा ड्रग की फारिबा मयाम सिगी चावरबा यूजे मा ड्रग किंग पिन ओइदु कनानो हाइबदी ngasi फावबा पुथोगा मयाम सिना थिंबा खोटबदो पीपल सिना ngमदरे मसे गवर्नमेंट ना हकपसेया पीदना अदुगा यामना कनो हचिनबा पनिशमेंट कैपिटल पनिशमेंट पीबा मंबा अदुबा आइन कानूनमा सेमगा चलाइबा ट्रेडी मसे प्रजाना तना ngमगदबा नते हायो वफमसे थमजगे अखोइना लावना खोमना तौबा याबा ममक तौरिननी अदो अखोइना तौबा कानदरे हाइदुना अखोइ सुम तोक्सि हाइबदि नचदेको सुम लाउरिंगै सुम तौरिंगै सस्टेनेबल छांना सुम चथरिंगै अखोइ खरदि फगनी अदुबु मसिना पुलप मांगहलप लेबाक मिगी पैसा तानभम अमा अखोइगी अमा लाके मनुंगदा अखोइगिने ड्रग्सि पुसलगा अखोइ लेरिबा खुंदारबा येलौमी पुनमक्से ड्रग नमंगना मांगहनबा अखोइसे मराइ जाइथहनबा अतोप लाइबा एक्सटर्नल फोर्स की अचौबा खुदपुसिंदो फॉरेनरसिंदो अदुना अखोइगी लमदमसे पामकपा मोइना खुदुम जनबा मोइगी मखादा अखोइ थमनिंगपा अखोइ मराइ जाइथहनबा अदुमा अदुगा अखोइ अदुना मसक खंगदबा मैतेरोन थोक्तबा मसक खंगदबा मैतेरोन थोक्तबा नांगै लेबाक्सिदा येलोमी ओइरक्तबा मयाम अमना ड्रग पुसलपगी ड्रग किंगपिनगी मपु ओइबा अदो अखोइगी खुनाइ मांगरकांदा मखोइना अखोइगी इरंदमसे करी ओइना ललोनभम ओइदना मखोइगी कैपिटल करी हाइतारे आई साइंस लौजरपनिना आर्ट्स की सिगुंबा टर्मिनोलॉजी से आई यामना सेंगनदी आई एंगोंदा नॉलेज दो खितन जाना बदो हाइबा खरो वाली अदुना अखोइगी लेबाक से मखोइ अखोइ मुट खरकांदा मखोइ ओंथुनिंबा मखोइ पैसा तानमि अचौबा यूज अमाउंट की कोतो तौननबा होनरबदा मनुंदा हिडन एजेंडा अमा लेरमाले हाइबसे अखोइ पुनमकि कोक्ता मसे नसी थमिनरगा ड्रग ना पुसलइबा मी ड्रग की किंगपिन हौजि फावबा फादना थमिबा अचौबा कैपिटल पनिशमेंट अमा पीरगा लेबाक ममांदा सुप्रीम कोर्ट ना हाई कोर्ट ना पुथोरतना अमुकंग फैगाकुंदा टेकेंद्रजी अदुगा थांग इपु थांगान बुदी लेबाक मंबगी फारसी तौरगा अखोइगी लेबाक सिदा अखोइबु मांगगदबगी होनरलिबा हिडन एजेंडा अमगा लोइनना संगलेइबा येलोमी नक्तबा कांगलुप अनीना मकुंग ओइरगा अचौबा फोर्स अनीना चंगलेइबा चिन्या तमया अखोइगी खा थंबा माइगै अवांग थंबा माइगैदा चंगलेइबसे यामना कुपना पॉलिटिकल फील्ड पॉलिटिक्सता अदुगा सरकार पाइरिबसिनसु मखोइगी अयाबसे लोरना मयाम ममांगदि थिंगगसु खुचे ओइने येतना लोरना टिंथोगा हाइबा चौबा कैपिटल अखोइगी सेंजाव चौबा लाखननबदुदा मखोइसु अयाबगी
ꯁꯔꯨꯛ ꯈꯔ ꯄꯤꯊꯣꯛꯇꯅ ꯑꯗꯨꯒ ꯌꯥꯎꯔꯕꯔꯥ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯁꯤꯡꯗꯨꯅ ꯑꯇꯣꯞꯄ ꯐꯣꯔꯁꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏꯕꯗꯤ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯅꯤꯈꯛ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯐꯝꯒꯤ ꯑꯃ ꯑꯣꯟꯊꯣꯛꯄ ꯃꯐꯝ ꯑꯗꯨꯒ ꯏꯁ ꯄꯣꯂꯤꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯏꯆꯦꯜꯗ ꯌꯥꯎꯕ ꯉꯝꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯂꯂꯣꯟꯕꯒꯤ ꯃꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣꯃꯤꯁꯤꯡ ꯃꯥꯡꯍꯜꯂꯒ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯣꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯁꯤꯡꯁꯦ ꯃꯅꯨꯡꯗ ꯂꯩꯔꯒ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯟꯅꯔꯒ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅꯁꯨ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤꯗꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯈꯣই ꯑꯔꯣꯏꯕꯤꯗ ꯂꯩꯕꯥꯛ ꯀꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯌꯨꯗꯤ ꯂꯥꯏꯟ ꯑꯃꯗ ꯊꯝꯃꯒ ꯗ꯭ꯔꯛꯅ ꯂꯥꯏꯟ ꯑꯃꯗ ꯑꯅꯤꯁꯦ ꯇꯣꯠꯁꯟꯅꯗꯕ ꯑꯅꯤꯁꯦ ꯌꯥꯝꯅ ꯗꯤꯐꯔꯦꯟꯁ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯛꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯃ ꯆꯪꯁꯤꯜꯂꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯁꯦ ꯂꯩꯇꯥꯔꯛꯑꯣꯏꯗꯧꯕ ꯏꯆꯥ ꯏꯁꯨ ꯖꯦꯅꯦꯔꯦꯁꯟꯗ ꯃꯃꯤ ꯁꯥꯝꯃꯛꯀꯗꯕ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯃꯤꯐꯝ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯝꯃꯒ ꯂꯩꯕꯥꯛꯇ ꯍꯦꯛ ꯍꯦꯛ ꯁꯤꯔꯕ ꯀꯥꯟꯗ ꯏꯇꯤꯍꯥꯁꯇ ꯂꯩꯕꯥꯛ ꯀꯜꯂꯛꯏꯁꯦ ꯏꯃꯥꯁꯤꯡꯅꯤ ꯅꯨꯄꯤꯁꯤꯡꯅꯤ ꯑꯗꯨꯒ ꯇꯨꯡꯗ ꯅꯨꯄꯥꯁꯤꯡ ꯂꯩꯔꯛꯄꯅꯤ ꯏꯃꯥꯁꯤꯡꯅ ꯆꯣꯡꯊꯣꯛꯑꯒ ꯂꯥꯟ तौरइनी 1904 तौरइनी 39 तौरइनी अस्पादो खांगमदना 2004 मनोरमा की इशूदा कंगला की ममांग इमा तरानी थोइना चंगलइबा एजिटेशन दो मदो लेबाक्सी इमा पुनमक नुपी पुनमकी महुत सिल्लगा नुपी की इज्जत सम्मान लोबगी नुपी को थवाई लोबगी अदुगुंबा पुंसिरोल लमदा अखोई लेरे हाइबदो इंटरनेशनलाइज तौनबगीदमक्ता इमासिंगुना पांथोखिबा थबकनी अदुना ngasibi amok mitna udabada hairiba aronba lambi amada draki achauba lambi ama lalonbam ama oiraga khunai gi haureiba naharon punama मांगजलगा कनागी डॉक्टर कनागी इंजीनियर कनागी लेंगालोन अफबा पुथोरगदविनो ड्रगना लाइसिंगदना क्लास 12 तमदगी 7 तमदगी हौरागा नुपीसु यावसलगा अखोई करंबा खुनाय अमा पुंसिरोन अमा मंगलान अमा लागदविनो हाइबसिदा यामना कन्ना खन्ना नैनबा मतम अमा ओइरे अदुना अखोई नुपी पुनमा असे अमुक हन्ना अचौबा इहो अमदा वाखलोंदा इजाई सिलेबा कन्नबगीदमक्ता असिगुंबा अवेयरनेस से मसी याम तोइना तौबगा लोइनना गवर्नमेंट दा शक्ति लेबा पावर लेबा थिंबा ngamba पॉलिसी प्रोग्राम ड्रग थिंगनबा अखोई मितो मियाम चाचना को रिकरमाइन थिंगनी नेशनल पॉपुलेशन कमीशन अमा सेंबियु NRC दो सना हल्लू हाइबा द पार्लियामेंट दा पुखलगा तौरइबा सुमाइना अखोइना ड्रग की सिसु अखोइ मांगजलअबनिना ड्रग की पॉलिसी प्रोग्राम से फजना सेंबिरगा लेबा कन्बियु हाइबसे अकनबा शक्ति नुपी मयाम अमा हौरगा पालिबा सरकार प्रेशर पीसी इंडिया गवर्नमेंट हाइसी अखोई लेबा से असी यौसिल्लते हाइबसे अखोई पाउदम पीनबगीदमक्ता ngasibi अखोई पुनमक सेम सारसी हाइबा वफमसी थमजरगा तेंसिंगल थागतसरी ngasi hena manipurda nisa karamda changakhiba karamba kandegi nisa changakhiba nisa gi damakta kana kana thokuna nisa thindaba honabada sarugya thibasing amadi manipurda nisa asi karambagi karigi damakta nisa asi pusalakibano haibagi matangda mari chuthan thambiraba aduki matik thagatsai nenebu makha